Dukan Shingda sale yauna makhal makha kayagi Puba Thangba Ngamloidaba demand Toubiganu Haina Wakat Meepham Chathakhre Wakat Meepham adu Imphal West ki tidim lambi gi nakieta airport tagina iskon faubugi manungda leiriba tongan ba dukan singi mapu yauna dukan fam liba singna Chathakhibane Wakat Meepham aduda sarukya khibi dukan fam binupi amana Laibakini haiduna dukan fam liba singdagi sale yauna Puba Thangba Ngamloidaba demand Toubiganu Manipur da leiriba irang asina maram oiduna lamdam asida leiriba mipum khudingmak sale thumgi awaba yauna hiram kayada khudong chadaba kaya thengnari masiga chap manana dukan fam liba sing asida su sale thum yauna hiram kayada awaba kaya thengnari maram asina dukan singna sale yauna laibaki damak angamba mateng pangbada mantikna batawdana lawbiyo haina pauchelakli Organization amakak fraction nen ani lak sale ba week amada aina kai gino noi ani la ise ahamada sula khare se moise fraction tari ai dina hangai ta de noi fraction tai hedi adudi ai asumba makhangaga pirage haibe yade ba thabak kasi lakpani tension ga leibane adu ngangna bado tandana khara ngangna raga dum pi khare ba adu leibagi pi ba nate ba ngasai gi tension leirakpa duga ngasai gi ngangna bada matam kaino tawrakpa duga adu mai tawraga satna khiba ngata ne ba phibam soksal le dana Manipur hauji pung khuding mak se Manipur gi situation sida dum mi khuding loi wana raba ngata ni ana masi khitang handok pi yo khoina haining badi api ba dum mayam wana banga tani na khangna yana si aduna tane hekta adu piu ada piu haina lepsan bado lepsan birakanu force to birakanu